Hi mayam, Semsi Samas, Manipuri channel gi maikay mayam taram no oksinjari, amasung ay gi anugba channel asida mayam na khangbi ba yawbiragadi, amasung mayam na share tawbiyo amasung subscribe tawbiyo, amasung mayam na ay gi ngasi semjaraklaba video asida soikiba lanki buking may yawbirabasu mayam na ngakpigani, amasung ngasi semjaraklaba video asi mayam na kanagani hayna su isana khanjai, amasung mayam na ay gi video asida asoiba aranba khuding mak yawbirabasu mayam na ngakpigani, amasung ay gi video asibu tabiraga mayam na knowledge oizagani hayna khanjaraga isana semjabani. Amasung nupi asigo nupa asiga nungsinabagi wari amasung libigani amasung mayamna soikiba aranba khudingmak yawba so mayamna ngakpigani ngasi aina semjarakleba video asi yamna so afabani aduga afaba khudingmak lawsin minasi amasung fataba khudingmak lawthok minasi haina mayamgi mafamda so haijari aduga khangdaba mi yawbiba amasung aigi YouTube channel asibu akhangba hujikta thengnabiba tangairagadi amasung aigi video asibu subscribe tawbiyo amasung anauba video sing upload tawrakpa matamda mayamna uba phangbinabagidamakta matam amada makoini yamna nungsinarami amasung khatnaramde saunaramde yamna nungsinana laiminarami fall tawari sanarabasu yamna khatnaramde amasung saunaramde makoini gi nungsi wari tarubada makoini gi nungsinabatu ubada mayam pumnamakna kalak ammi makoini gi kunungsi si aikhoi itau tamba ngamjrabadi makoi gi matau tamba ngamjramadi aikhoi kayada nungai gadawa haiduna mayam pumnamnaksu khanarami adubu nupa asina mahakpu phajana senarami amasung mahaki lisat sajat yaningdabadi nupa asina phajana senarami sung nupa asina hairami nahangna tawriba thabuk adu ai yaningdi aduga nahak chatpa thokpa yaroi nahak nupi ni nupa amagumna nahakna tawriba thabuk asing adu ai pamnamdi aduga nupa asina hai nahakna tawriba thabuk asing adu ai yaningdi nahak chatkanu thokanu haibasi yadragadi ai sawgolakani amasung nahak ngonda ai sawrakani nahak ngondagi lapthokningakani haibasi nupi asida hairami adubu nupa asina hairiba thabuk asi amata thawiramdi hairiba wasing asibu amata nasungdana taramme amasung mahakna hai aina tawriba thabuk asida kari lange aina tawriba thabuk asida kari soiba yawrage haidona nupa adu da hairam aigi chinthakta kari gi damakta nahak khumbano nahak aiga nungsinabani nahak aina thadok lamba targadi nahak wahawgani amasung nahak naso ai thadoram batargadi ai wahawgani haibase ai su khangi nungsinaba haibase phagirati ture lengoi dagi sehena kuppani haina nupa asina hairam nupi aduna wa asibu thawai khide amasung aina tawriba thabuk asita chummi haina nupi asina khalambe tungda maithirakani amasung aigi punsida maithirakani khodong thiba nangakani haibasi nupi asina kari mafu machet amafu khanukhiba leite nupa asina hai kapcharaga nahak tawganu nahak tawriba thabuk adu ai yaningde haibasi nupa asina tattan hairamme adu nupi asina hai mahaki wa sing adu thawai khiduduna amasung thawaidaduna mahana tawriba thabuk adu chummi khalamme adu nupa asina hai nahak tawriba thabuk adu chummi haina khallaba natra nahak tawriba thabuk adu chummi haina khallaba natra haina nupi adu sauram noma ahinga mada nupi asina phone tawrakhi tamo nahak sauribra nahak kari damakta sauribano nahak aina tawriba thabu asina nahak yaningdabra aina tawriba thabu asi sumbra amasung sumdabra haibasi nahak khangdabra aina tawriba thabu ase landabani tamo adu nahak saugano matamadada nupa asina hai nahak soidana maki nahak ningamdaba lakani nahak soidana maki warakani haibase aina khangi nahak tungi wakhal khallu nahak laibak thibini nahak ki damakta kanasu laite haiba ina sukhangi adubu nahak nungsibadi natte adubu nahak ki punsi dugi aina khanbiraga nahak ki damakta lepsabani aduga nahak asuk yamna kari ki damakta aingonda sawibano nahak aina taba atopa nupa ama yenglabra aduda nupi asina hairakhi nahak nattaba nupa atopa mafauta yengkhite aduga nahakna kari ki damakta aina taba atopa nupa yengli aina taba atopa nupi yengliba hairame aduba maram maduda matamaduda sawrame nahang onagi henba kana ai yenge nahang onagi henbi ai kana matu su yengba laikide nahang kari gi damakta du haibno idi atopi yengkide nangdi aingondagi ahenba thiraga atopa da chatkadaba nupi male aduna nangi wasing adu aina pharakpane nang aigi iwa lawrakhidre amasung nahang kari gi damakta aigi iwa lawdabno matamamgi manungda aibu yamna nungsikhi amasung aibu yamna pamjai aduga aigi wasui nahak hektoktana lawkhibane aduga handak marakna kari gi damakta nahak aigi wa lawraktabno haina nupa asina yam thina hairamme aduga nupi asina hai nahaki wa lawruga aigi mangjabata oiramme aduga nahak aina yamna nungsiramadi adubu nungsi haibagi matagam nahak pongthoi aduga nahakna karigi damakta aigi chatiba khongsi adu nahakna thingbibano nahakna karigi yaningdabno haibado aisu maram chap chana khangi nahak ai nupi ni haiba khangi adubu aina chatiba lisat ase nahak chumibra lalibra adu tidi thibam thoktabra haina nupa asida hairam phare nahak adu taragadi nahak tawriba thabu adu yare haina khallo ado iba targadi nahakna chatiba nahakna tawriba thabak sing ado nahakna chumme haina khallabadi nahak yare adu aina haiba yaroi dabu nupi di ai
ꯀꯩꯗꯧꯉꯩꯗ ꯑꯩ ꯄꯥꯝꯗꯦ ꯑꯗꯨꯒ ꯑꯩꯒ ꯅꯪꯒꯗꯤ ꯂꯥꯞꯊꯣꯛꯅꯔꯁꯤ ꯍꯥꯏꯅ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯒꯤ ꯊꯃꯣꯏꯗꯒꯤꯗꯤ ꯂꯥꯞꯊꯣꯛꯄ ꯍꯥꯏꯕꯗꯨ ꯄꯥꯝꯂꯝꯗꯦ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ ꯅꯨꯄꯤ ꯑꯁꯤꯗ ꯅꯨꯄꯥꯁꯤꯅ ꯐꯖꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯅꯨꯡꯁꯤꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅ ꯅꯨꯡꯁꯤꯔꯤꯕ ꯍꯥꯏꯕꯗꯨ ꯅꯨꯄꯤ ꯑꯁꯤꯅ ꯈꯪꯂꯝꯗꯦ ꯑꯩꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯅꯨꯄꯤ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯜꯂꯝꯗꯦ ꯑꯃꯁꯨꯡ ꯅꯨꯄꯥꯁꯤꯅꯗꯤ ꯈꯜꯂꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯑꯍꯦꯟꯕ ꯊꯤꯔꯦ ꯍꯥꯏꯕꯁꯤ ꯅꯨꯄꯥꯁꯤꯅꯗꯤ ꯈꯪꯂꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯣꯏꯕꯤ ꯅꯪꯅ ꯅꯨꯄꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯊꯧꯑꯣꯏꯟꯁꯤꯡꯗ ꯌꯥꯎꯕ ꯍꯧꯅꯗꯦ ꯅꯨꯄꯥꯁꯤꯡꯒꯤ ꯃꯁꯤꯟꯗ ꯌꯥꯎꯕ ꯍꯧꯅꯗꯦ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯃꯁꯤꯟꯗ ꯆꯠꯂꯨ ꯍꯥꯏꯅ ꯅꯍꯥꯛꯉꯣꯟꯗ ꯑꯩꯅ ꯆꯩꯕꯅꯦ ꯍꯥꯏꯅ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯝꯃꯤ ꯅꯨꯄꯤꯒꯤ ꯊꯥꯛ ꯍꯟꯊꯅ ꯊꯝꯅꯤꯡꯕꯒꯤ ꯋꯥꯐꯝꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯅꯍꯥꯛ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯄ ꯄꯥꯝꯂꯦ ꯍꯥꯏꯕꯁꯨ ꯅꯍꯥꯛꯀꯤ ꯊꯃꯣꯏꯗ ꯂꯩꯔꯤꯁꯨ ꯑꯩ ꯈꯪꯉꯤ ꯍꯥꯏꯅ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯅ ꯀꯞꯆꯔꯝꯃꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯒ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯃꯤ ꯇꯥꯔꯤꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯑꯒꯁꯨ ꯃꯨꯊꯠꯄꯗꯤ ꯉꯝꯂꯔꯣꯏ ꯑꯗꯨꯒ ꯅꯍꯥꯛꯅ ꯑꯍꯦꯟꯕ ꯊꯤꯖꯈꯤꯕ ꯑꯩ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯗꯦ ꯅꯍꯥꯛ ꯁꯣꯏꯗꯅ ꯅꯣꯡꯃꯗꯤ ꯅꯤꯡꯉꯝꯗꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯅꯨꯄꯥ ꯑꯁꯤꯅ ꯀꯞꯇꯨꯅ ꯍꯥꯏꯔꯝꯃꯤ ꯐꯔꯦ ꯐꯣꯜ ꯊꯝꯕꯤꯔꯣ ꯑꯩ ꯇꯨꯝꯖꯔꯒꯦ ꯇꯨꯝꯕ ꯌꯥꯒꯗꯕꯁꯨ ꯃꯥꯟꯗꯦ ꯅꯍꯥꯛꯇꯤ ꯇꯨꯝꯕ ꯌꯥꯈꯤꯅꯤ ꯅꯍꯥꯛꯀꯤ ꯊꯃꯣꯏꯗꯤ ꯂꯨꯝꯒꯨꯝꯅ ꯀꯟꯕꯤꯅꯤ ꯍꯥꯏꯅ ꯅꯨꯄꯤ ꯑꯁꯤꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯁꯤꯅꯗꯤ ꯊꯧꯑꯣꯏꯔꯝꯗꯦ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯀꯔꯤꯃꯠꯇ ꯊꯧꯑꯣꯏꯔꯝꯗꯦ ꯅꯨꯄꯤ ꯑꯁꯤꯅ ꯃꯁꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨꯗ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯥꯏꯊꯤꯔꯛꯀꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯤꯡꯉꯝꯗꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯅꯨꯄꯤ ꯑꯁꯤꯅ ꯀꯔꯤꯝ ꯐꯥꯎꯕ ꯈꯜꯂꯝꯗꯦ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯁꯤꯗ ꯌꯥꯝꯅ ꯊꯤꯅ ꯁꯥꯎꯔꯝꯂꯕꯁꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅ ꯏꯪ ꯇꯞꯅ ꯃꯍꯥꯛꯀꯤ ꯌꯥꯋꯥ ꯈꯣꯟꯖꯦꯜꯅ ꯏꯪ ꯇꯞꯅ ꯅꯍꯥꯛ ꯄꯥꯝꯂꯤꯕ ꯅꯨꯄꯥꯗꯨꯗ ꯅꯪ ꯆꯠꯄꯤꯔꯣ ꯑꯗꯨꯒ ꯅꯍꯥꯛ ꯊꯨꯡꯅꯖꯕ ꯑꯣꯏꯖꯧ ꯅꯈꯣꯏ ꯑꯅꯤ ꯊꯨꯡꯅꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯖꯧ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯂꯥꯛꯑꯒ ꯃꯨꯊꯠꯄꯗꯤ ꯉꯝꯂꯔꯣꯏ ꯅꯍꯥꯛ ꯃꯁꯤꯒꯤ ꯃꯍꯩ ꯁꯣꯏꯗꯅꯃꯛꯀꯤꯗꯤ ꯅꯍꯥꯛ ꯅꯤꯡꯉꯝꯗꯕ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯃꯥꯏꯊꯤꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯅꯍꯥꯛ ꯈꯪꯉꯨ ꯍꯥꯏꯅ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯈꯥ ꯇꯥꯕ ꯄꯤꯖꯔꯛꯀꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯀꯅꯥꯗ ꯍꯥꯏꯕꯗꯤ ꯅꯈꯣꯏꯗ ꯀꯥꯟꯅꯕ ꯌꯥꯎꯔꯒꯗꯤ ꯁꯦꯝꯁꯤ ꯁꯃꯥꯖ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯕꯦꯜ ꯑꯥꯏꯀꯟ ꯑꯣꯜ ꯇꯧꯕꯤꯌꯨ ꯂꯥꯏꯛꯁꯨ ꯇꯧꯕꯤꯔꯝꯃꯨ